Assam Public Service Commission APSC na lauduna pangthokiba Agricultural Development Officer ADO exam English ngani kunga mangada Manipur gi irang asida khutlai paiba Arambai Tengol Amasung Maitei Lipunna Miyoibagi hak khongaungnabagi thabak chathai haina yaurakhiba question adu Louthoknaba Commission na warep lauri haidi Sentinel na report tawrakhibagi matung ina Development Officer ADO exam English ngani kunga mangagi question number Marifudra Mangada, Manipurgi Irang Asida, Kutlai Paiba, Arambai Tengol, Amasung, Maitei Lipunna, Miyoibagi Hug, Khongaungnabagi, Thabak Chathai Haina Yaurakpada, Maitei Heritage Society, MHH Yauna, Tongan ba loop singna yaning daba fongdoki. Tawong asimag, Manipurgi Irang Asida, Maitei Furupu, Lan Uhananaba Amasung, Irang Asida, Kuki Chin, Militant Amasung, Kuki Jo, Civil Society Organization Singna Lowkipa Thaudang Sing, Uthokte, Kuki Chin Militant Amasung Kuki Jo Civil Society Organization Singi Matangda Matik Chaba Data Sing Leirabasu Public Service Exam Amada Furup Amabu Atamnana Mityeng Thamdra Question Hangba Haibasi MHH na Hakchina Lawi Haina Fongdok Laduna Assam Public Service Commission na Hiramasigi Matangda Marikchum na Sengdok Famto Ihaidi Amaromda APSC Chairman Devras Upadhyana Fongdok Kibada APSC na question sem kibanate tongan ba question setter singda semhanbani amadi moderator singda madu amuk pikhatpani moderator singna question lock tawduna thamkibana yengba yade APSC na Public Service Commission ama oibagi neutral oina thabak tawi haina fongdoki tungda issue asi sensitive oibana haidiba question asi drop delete Taunanaba warep lauri haina APSC gi Maitei Heritage Society da formal oina khangalakibani haidi